Ngashi Foothills Naga Coordination Committee na Shinduna akhoi Naga gi akhoi Naga na inhabited oiba area da Kuki gi su gi ke madugi Tiger Road German Road haina shemi ba khudingmak ki Mayok sida chathara iba khongjang khudingmak ta Naga amoina hoji core committee gi member amoina ngashi mahut chillaga yaning daba amashung nungai taba phongdok chari madudi karigino haba kanda Naga gi label lam khuding makta Kukina karino ama thabak tauge heba taragadi lamdugi mapudugi ayaba lofam thoe natabina magi mashamshagi apamba loina taunaraba taragadi lamdam ase hingba yang warani aduga tampakta leba akhoigi ichin naw singjo gyan tabiba yare hojik aina pressing gi mamangda ain hainingbadi akhoina Foothills moigi committee singna shilliba Bandh gi khongjan changchen matamda Facebook social media da karem kathaina ba ok amada lotion gani adu tawgani haba karem kathaina ba shitok piraga akhoi amattani habe wakhalonda wakhal comment da orashu wakhal macha da noi gi da ma khoi lepiko haina moina shu wa heido phongna haiba ngamdraga shu aphaba wa heido comment khaktang da haibiradi lainari ba mari ashishi chet hena chet kani hena thajabale aduga hojik ki akhoi gi Foothills Naga na shilliba moina indefinite ban tawbashidadi aikhoina core committee nadi matam pumnamakta support tawgani moina khonjangdu handokpashu leiroi adum kari makha tarakpa kari aphaba phataba haibadudi matamdugi wari haibadi lamdamasi akhoigi Naga dasu adudagi leiriba chingi mi khudingmakti ningthau panba lam akhoi romdadi khulakpa ningthau hena leibnena khulakpa na loba warep adudagi Chingi leiriba lamdamdugi mi singna loba warep tuda tampakta leiriba mi khudingmak na shu ok amada loshalabra haiba karem gathaina base men hoina sima tokpiro aduga aikhoidi matam pumbada support tawgani aduga leiriba hojiki su kem shu shabi ganu haibsida tumina leihoraba adudagi lambi shu saranu lambi shemanu haibsida tumina leibiba shine khoina pambashi yamna hingsagi oiba thabak shu chathadabina nungaina aikhoina haibasi shu mapusina hairine ko haina khallaga moina tokpibase moina amarom da dharma rom da hairdi Christianity amarom da lakse hairdi dharma da shu migi ningthau gi khubam mulo haiba leitabne na moina shu adudu thabak ama tawge haiba taradi lamdamdugi mapudugi ayaba lawraga thabak tu tawbiyo haina haijaninge adaga mayamna ashigi akhoina ngashigi moina changsaliba khongjang ashida leibiriba tampakta leiba chingda leiba akhoigi jati khudingmakki hogdong phawshu kakcheng phawnusu akhoi jati amani hena lepaga support tawbiba karep kathaina dabdu adumaina oishunu hairagai loshinjarage ko aigi ming Julia Singlai core committee gi member oiba